खुरुमजरी SKTV न्यूज़ पु यंगबिरिबा पुमनमकपु मेरिना ओइनामना तराम नोकचरी अहानबदा मरुओइबा पाउ पिजरी सेंटर कनाना लेंगाक सेमगदगे हाइबगी मतंगदा बीजेपी अमसुंग कांग्रेस ना मखोय मखोयगी लालोंग चथरी नरेंद्र मोदी ना अहुमलक सुबु ओइना पीएम ओइरबा याना लेरे डेमोक्रेसी चटपलेबाक हिंसा की मफम लेते नोंमयमदी सेल न मियामबु लेबा ngamdoi हाइना हानगी CLP की लीडर ओक्रम इबोबीना फोंदोक्रे तरानिपान सुबह लोकसभा इलेक्शन माई पाकलबा अंगोमचा बिमोलकोइचम अमसुंग अल्फ्रेड अर्थरदा चीफ मिनिस्टर एन बीरेन थागत फोंदोरकली मियाम की थबक तौबना सेंगबो पॉलिटिक्स नि हाइबा थाजदुना मिखल थेंगनखिबदा सगत पिखिबा मियाम की थाजबा मांगहलोय हाइना महेश्वर खनाउजम फोंदोक्रे अमसुंग ngasi मालेम पुंबदा पांगथोकनबगु मणिपुर दसु मफम कयादा उ चारा थादुना वर्ल्ड एनवायरनमेंट डे की थौरम पांगथोक्रे मालेम की मफम अमा हेक्तदा येंगबा यारबा मणिपुर की अहानबा OTT प्लेटफॉर्म SKTV बु सपोर्ट तौबीबगीदमक पुमनमक पुथागचरी हौजिक पाउ संदोकन पिजरी लोकसभा इलेक्शन लिसिंगनी कुनमरी के फल ngarang लाउथोखिबगा लोइनना सेंटर दा कनाना लेंगाक सेमगदगे हाइबगी मतंगदा बीजेपी अमसुंग कांग्रेस ना मखोय मखोयगी ओइबा अकनबा लालोंग चथबा हौख्रे नरेंद्र मोदी ना अहुमलक सुबो ओइना प्राइम मिनिस्टर ओइरबा याना लेरे ngarang मिखल की फल लाउथोखिबगा लोइनना अपुनबा सीट मसिंग 494 की मनुंगदा बीजेपी ना लुचिंगबा NDA ना पुन्ना सीट 239 अमसुंग कांग्रेस ना लुचिंगबा इंडी अलायंस ना सीट 239 फंखी मिखल असिदा बीजेपी मथंतना सीट 294 अमसुंग कांग्रेस ना सीट 39 फंगबदगी मेजॉरिटी यौदबना सिंगल पार्टी ओइना लेंगाक सेमबगी खुदोंग चाबा अदु फंगबा ngamdri अदुबु बीजेपी अमसुंग कांग्रेस पार्टी अनिमकना मखोय मखोयगी मपांग सिंगल लोइनना सेंटर दा लेंगाक सेमनबा कन्न होनरी मसिगी मनुंग चन्ना NDA गी ओइना ngasi नुंथिल पुंग मंगा ताबा मतमदा न्यू दिल्ली दा अपुनबगी मिफम पांगथोक्तुना NDA गी चुंगसिनबा पार्टी सिंगी लुचिंगबा सिंगा लेंगाक सेमनबा खनखी मिफम अदुदा सरुक याखिबा NDA गी मपांग ओइरिबा JDU गी नीतीश कुमार अमसुंग RJD तेजस्वी ना NDA दा सौगतपगी चेरोल पिसिनखी NDA की ओइना मपांग ओइरिबा TDP ना लेंगाक सेमबदा अचौबा थौदांग लौरबा याना लेरी लोइनना TDP की लुचिंगबा चंद्रबाबू नायडूना NDA गा अदुमक चटमिनखिगनी हाइबा वाफम मिखल की फल लाउथोखरबा मतुंग फोंगदोखिबा लेख्रबनी ओइरकलिबा फिबम मसिगा लोइनना था सिगी तांग 9 दा राष्ट्रपति भवन दा नरेंद्र मोदी बु प्राइम मिनिस्टर ओइना वासक लौरबा याना लेरे मसिगी मांगोइनना नरेंद्र मोदी ना प्रेसिडेंट द्रौपदी मुर्मुदा फम थादोपगी चेरोल सु पिशिनखी अमरोमदा चप मानना इंडिया अलायंस नसु नुमिदांग वाइरम पुंग तरुक ताबा मतमदा न्यू दिल्ली दा मिफम पांगथोक्तुना लेंगाक सेमनबगी मतंगदा लालोंग कया खनखी लोइनना राहुल गांधी नसु कांग्रेस ना लुचिंगबा लेंगाक अमा सेमगनी हाइबगी आशा तौरी पार्टी अनिमकना मखोय मखोयदा सौगत पिनबा अतोपा पार्टी कयादा वारी सानबगी थबकसु हौख्रे डेमोक्रेसी चटपलेबाकता हिंसा की मफम लेते नोंमयमदी सेलना मियामबु लेबा ngamloi हाइना हानगी चीफ मिनिस्टर ओक्रम इबोबीना फोंदोक्रे लोकसभा मिखल लिसिंग अनि कुनमरीदा मणिपुर की इनर द माई पाकलबा अंगोमचा बिमोला कोइचम अमसुंग आउटर द माई पाकलबा अल्फ्रेड कांगम S अर्थबु ngasi MPCC ना सिंदुना बीटी रोड लेबा कांग्रेस भवन दा तरामना ओके थरमदुदा सरुक्याखिबा CLP लीडर सुओइरिबा हानगी चीफ मिनिस्टर ओक्रम इबोबीना हाई पार्लियामेंट ngang saknariba kaya asi malemgi leibak singna kupna yenglibani malemgi miyam mamangda kuina oida padaba tawba ngamloi amaromda miyamgi asengma mihut anina पार्लियामेंट स्टेट असigi मियाम की दमक चाउरब थौदांग लौगनी ngasi state asida paliba lenga gasi dictatorship की लेंगाकना चथब थौंगा मानना चथरकले हाइबगा लोइनना इंडिया अलायंस ना सेल याउदना थेंगनखिबा मिखल असिदा मियामगी असेंगबा मिहुत खलिबासी पुवारी ओइरगदबा मिखलमनी तुंगदा लाकपा मिखल सिंगदसु सेल याउदना मियामगी कोर इशूदा युमफम मोइदुना
ꯊꯦꯡꯅꯒꯅꯤ ꯍꯥꯏꯅ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯃꯈꯥ ꯇꯥꯈꯤ꯫ हंदकी इलेक्शन असे आइबो हाइजौ हायरगदी कांग्रेस पार्टी की सीपीआई सीपीएम की वा इंडिया ब्लॉक की वा नतना सिंगा मसुंग तंगदा लैबा मणिपुर प्रजा सिंगी आइदी माइ पाकनी हाइनै सुमाइ तंदे लेटेस्ट पार्टी वा कांग्रेस सीपीआई सीपीएम की वा डेमोक्रेसी की गणतंत्र की माइ पाकनी हाइना हमजनी मनेरो ngarang nahan tawdiba election se masigi ponjina taibadi manipur je praja sing natana akhang ahisingna haina balaiba democracy da violence ki mapham laiye violence in the sense no mai paibagi mapham laite no mai pair su sinaba yaroi utuk pair su sinaba yaroi paisa gi shakti or su kana roi kamda hui handa corruption tawga paisa paibi singde adu yendu do ko what people know hai naba ko ye plan kidam maneba Thauramadu saruk yakiba ina Manipur Parliamentary Constituency ki MP elect Dr. Angomcha Bimola Koijam na hai miyam yimi hutni haina MP ama oina chatkhraga tawgadaba mathau tawraktabadagi aihak politics ta khong thangzilakpani ngasidi miyamna anoba Manipur amagi manglanadu mangfaunaragani miyambu lana lamjing biganu sel yaudaba mikhalgi anobo yawolgi khongthang asi maning handana bahona si haiki amaromda Manipur da graduate loiraba nahakaya thabak fangdana leiri haibadu khangdoknaba anoba survey ama chathaduna hiramasida thabak paikhatnaba sem sare haina Bimola Koijamna makhatana phongdoki outer gi MP elect Alfred Kangam S Arthana phongdokibada apunba nungsi chanaba Manipur ama ohenba haibasi aihaki thawni aranba kayabu achumba sakhan khiba thawongna Manipur asi hauzik oiriba fibam asida leiribani hairaduna Alfred na BJP gi lengakta maral siraduna masagi asoiba kaya adu hauzikti BJP lengakna khangfam thoki miyam gi ihul khangna thabak tawba amadi apunba Manipur amagi wakhalon hena chesil hansi haiki thoramaduda India Alliance amadi MPCC gi luchingba kaya su sarugya khibuga loinana MP elect anibu lengyan induna harau tayamna oki panchayati raj ki ad hoc committee gi maikai dagi su harau tayamna oki Sentum paiba angam matho kulai paiba moi na semba group mayam private medicine ni khangdi amoi bayai semi ba mayam je punjala kanda moi gi frontier organization oigera amara khangde la kunthra gi manungda la ama pharoi ga kangu duna namat laga lila sanaraga lehori ba la kuma panji gi punsi rol sida awa ana taraga lei ba sa masigi kuma panjigi tangkhai matana hek mikap tolago matamda kanantana namanga moi khulai pa that is the power of democracy that is the power of miyam na khanjaba miyam na semjaba miyam gi lenga khaina kauriba democracy gi wan tok to ngasi aikoi gi election sida mami fajana ta se masibok nungai ba ai pulsi da thena dei hai mayamna MP hairaga sumna parliament nang du khaktanate ai anihum thamjage aina tawrakadaba tha taruk tare nipan na mami sing kadowa pon mina aina phole pasu MLA MP na tawgadaba mathau se tawgadaba ni tawgadab ni je tawraktri hairaga di aina sangjallaga tawba mathau ta na sangak pane wala miyam gi association ga khusam naraga natraga micham miyam ga pullaga tawbam thokpa thabak tawgadaba officing se da lenga kada memorandum pisanba ai adugumba MP ma mayam na soin ubo phangani habis noi thamjage kari ba ibani si achumba natrna tokpa khitang phal to ba yaroi adu tawrore adu ki bizar do ibani da lakhe da praja de kone ta ubu yade praja ki apam do karino what is it exactly that the people want you don't need to ask hango ibanati namit to ubadu what you see what you understand adu ki wisdom do nahak puledradi leader hoibagi artha shuk lai leti si yamba Dr. Bimoli bani bo thakat lesi prajana ningthau phamni pirise ningthau thakat piraga ningthau sina oidaba patba taraga adu da chakhiba taradi
लेहौरिबा मयाम सिदि मोट पताबा अदुगी पतनाम दु इबानी ना पुबो ngam gi dori bro ngamoroi ngamoi da bani no oi da patab di taba ya da district ki state ki leaders block level ki village level ki today is your day to shidi no khoi mit ne you have made the impossible possible today oi roi da pot no khoi na oi halle ei ga yamba bimol ki thabak na shidi nahan da ki oi ge da thabak to oi hanba aduni oi ge da ba moi na oi han da na pang tau da tawra ka pang shan da shandok pir ka to ba thabak to chum thok ki na aduni thabak ta lakki da matam da ekhoi na to thok ki ngarang lauthokhiba 19 suba lok sabha election lising ani kunmari gi result ta manipur gi inner da angomcha bimola koijam amasung outer da alfred kangam s arthur na mai paklakpada chief minister n birena thagat pa phongdorakli X ta thagalakpa post amada chief minister n biren na hai manipur gi miyam na makhoi gi mandate adu handak ki lok sabha election asida pire miyam gi mandate asina state asigi yelhomi singi efanabagi damak hena thabak tawningbagi inot ama haple amaromda miyam gi mandate na mai paklaba miyam gi mihut sing asi prime minister narendra modi gi liching makhada state asigi hiram khuding makta chawkhat pa puraknaba bjp gi lengak na thabak tawgani manipur gi miyam gi yaifanaba amadi afaba awonba manipur amagi damak thabak tawba haiba wakhalon adu hongloi haike Miyam gi thabak tawbana asengba politics ki masakni haiba wakhalonda changsilakiba mahakpu thajaduna vote pirakhiba sengi thajaba manghaloi haina maheshwar thaunaujamna phongdokre ngarang haidokhiba mikhalgi folgi matangda RPI athawali gi mirep oikiba maheshwar thaunaujamna ngasi thadorakpa video release amada phongdokladuna handak pangthokhiba mikhaladu manipur gi khwaidagi maruoiba mikhal ama oikiduna puwari da lehauragani mikhal aduda thengnakiba mirep khudingmak manipur kandaba yadi haiba khongfam amaga loinana changsilakhiba ngaktani mahak pu thajaduna vote pirakhiba miyoi lakh ama lising kuntra henba sigi thajaba adu maithire haiduna manghaloi block level booth level natraga makhal amatagi committee yaudaba thorakhiba mahak pu nungsibiduna masing yamlaba vote pirakhiba miyambu kaidaunungda kauroi miyamgi thabak tawge khanna sangsinkhiba miyoi ama oina vote kaba ka daba thidana miyamgi thabak leptana tawkigani phongdokhi Maheshwar aigidi thabak tawgena changjarakpani thabak tawkhini tawsu tawri leptan tawgeni adubu tawbagi journey sida tasengna haragadi mapandagi thong thinbana yaratre ai manungda changjage ko aduga changaga thabak to hena tawjage ko haibagi life ki journey amon thabak tawjage na changjabani aidi thabak ki ni tasengna politics haibase aigidi my definition of politics is to do work adana aingonda bot thadabirakhiba mayam du soi thajaba mangan jaroi aduga thadarakhtaba singsu ai nasana gyan ta jai nanaw gyan ta jai nanaw nayambana gyan ta jai handaki haidi political gi khara maram leiba condition khara yadabagi mayam su dum leiramgani different opinions leiba mayam leiramgani ai respect tawjai ai hanadagi henna energy leina thong hangdok raga changba bang amdraga su khut amana thilamba du khut ani chang thilakani kaigina hai matamda ai thabak sude lepcharoi Manipurda paktaknana umang kokthokduna popi tharakpa asina maramoiraga mahosagi khalda amukka hena khudong thihelle haina professor Nongmaithem Rasmohan na phongdokre ngasi malim sinba thungna pangthokliba World Environment Day gi thauramga mari leinana Directorate of Environment and Climate Change na sinduna Porompatta leiba office asiki holda land restoration desertification and drought resilience haiba wakhalonda World Environment Day pangthokre Ngasigi Thauramada Dhanamanjuri University, Manipur gi former Vice Chancellor Professor Nongmaithem Rasmohan, Environment and Climate Change Manipur gi Director Dr. Taurangbam Brajakumar Amasung Environment and Climate Change Manipur gi Joint Director Nita Arambam na sarukyaki. Thauramadu mari leinana Professor Nongmaithem Rasmohan na haikibada malim gi oina lebak chama taramapan na khudek piduna Malim ima asi kannaba malim ima bu nungsibagi ithil fawhonaba environmental awareness pinanaba lising ama chamapan humdra mathoigi jun manga da haudoki World Environment Day chahi khudingi tonganba wakhalon amada palan tawduna lakli hadak chahi gi oina land restoration desertification and drought resilience asi Manipur gi oina di yamna chanaba wakhalon amani maramdi hauzik Manipur da thokliba ainga sagi khalasi asuki matik ahongba lakle masiga chawu maram paktak nana umang
umang kokthoktuna paktaknana popi tharakpa asina amuka hena khudong thihale Manipur gi oiba yenglurabadi policy plan asi yamna maru oire policy plan leitabana Manipur gi pat kaya fumjinduna institute sagalakpa asinasu mahausa gi khalda kaihalakpagi machak ama oihali haiki challenge mo ni labu sing si fat ko sin na wi labu de agriculture sector la sa ko challenge mo labu ni ai drop to ya ko challenge mo labu ni sikum ba ko ni se tiang si ali suna me de ki ama ama tenai ba akan ba cyclone de ki ter ko de ma nam sing si climate change se ya mo ni ma ani environment ji bi ya no kai tangga dong ni abai Manipur mata mo ge Manipur national condition yang kan kongge ko ji awi Manipur first part awi Gujarat the saliba ada atau tu makom da 52 degree celsius yon ko ga si alarming situation yo chi la ba ada sing ba na pathetic situation mo da la Directorate of Environment and Climate Change Manipur gi Director Dr. Taurangbam Brajakumar na Manipur da su World Environment Day gi manung chenna mahairoi kaya lup kaya na mafam kaya da u chara thaduna palan thauram pangthoknari Hauzik Manipur gi oiriba fivam asida amuka hena u yanthatuna umang kokthokpa popi tharakpa tarabadi Manipur su leikangla olakpagi fivam da laklagani maramasina ngasi khana gadoriba role of college in green education program and climate action in Manipur panel discussion asida panelist singna kupna khana biduna amata oibu warep ama lauraga hanaga manadaba mawongda tongan bathabak kaya paikhatnaba honasi haiki Hojik mayam di pan beda nungai dia hanya topic cultivation form jaga si compulsive disaster orang macam ni. Mau the land use sungai ada dua. Apa nama mula sungai nama pun saya tarak kuncang pun jaga mau itu. Semua jaga kita yang berada itu. Soalnya lagi ber disaster ni apa sih akan dah ekor dah. Kena kerana lena apa je nak tu sih. Vegetation produce ada mungkin handle hai ni. Ada lagi my humble request to all the experts, all the teachers, all the researchers ni hadir mungkin. Manipur da leba so issues ifuna kira kan sira ko thabo biro research ko bi spring country just start to work on that spring se kama ni jine ta wori to in season ko le je kan no research ko ga kama da finding ko kada atugi ko ri len ko no kama ko sire just start the work on that so ma areas is ko yanga na pai dozangi Manipur da leiriba qualified oiraba GNM BSc MSc nursing loiraba miyoina Manipur amadi India da thabak tawbada fangliba khudong chaba asidagi Germany da thabak tawbana henba ngami haina Rakesh Kumar na fongdokre ngasi Imphal East ki manung channel leiriba andro parking da leiba overseas point ki office ta pangthokiba paugi mifam amada wafam asi mahak na fongdokibani paugi mifam adu da managing director Startifly Deepak Chawla managing director overseas point Sanjit Konsamsu Sarugyaki German Application Center Germany ki Managing Director Rakesh Kumar na makataraduna Overseas Point Imphal ga German Application Center Germany ga kusam naraga Germany da leiba hospital clinic singda nupa amadi nupi nurse singi thabak tawnaba khudong chaba asida yamdrabada nurse amana makhoi gi salary tha amada lupa lakh ani dagi ani makai fawba fangbang ami State asida leidiba nurse ki lamda thabak tawbiningba singna khudong chaba sing asi lawbiu madugidamak overseas point konung mamang de leidiba office na Germany da thabak tawningba lamdam masigi nurse singi mateng pangani Germany da tongan ba clinic hospital singi masing khangdana leirabasu nurse singi award pa leibana mathau ningthina pangthok pangamde tongan ba lebak singda su chatuna seminar kaya pangthoktuna lakpagi sarukamoina North East ki oina leiriba nupa amadi nupi nursing GNM BSc nursing loiraba MSc nursing loiraba certificate pairaba sing chahi nifu fawbagi manung da leiba experience leiraba nursing ki oina khudong chaba si pibani nursing tam siluraga thabak tawfam khangdana leiba singi oina su thabak fanghanaba paikhalakpo khongthangni leifam chafam amadi chathokasin tawbada nungainaba singani amadi German loan fawba tambagi khudong chaba leigani haiki The nurses from here, they will receive not only the German language training, but they will also receiving trainings related to life in Germany, trainings related to intercultural experiences in Germany. They will be having the possibility of interacting to all the existing Indian nurses in Germany. There will also be exchange of know-how about what kind of services, what kind of duties, what kind of responsibilities the nurses they have to do in Germany.
So a lot of medical terminology, a lot of medical vocabularies that they will be learning in this foundation year. They will also be having the possibility of interacting with all the existing nurses, those who have managed to bring their family living in Germany. They will share their experience through a virtual learning. Sarva Siksha Abhiyan SSA gi Chief Engineer Laishram Sarachandra gi yumda bom langsinduna pokai hankibagi thodokpu yaning de haina ngasi Babupara da leiba SSA gi campus ta staff singna wakat mifam jathakre wakat mifam adu dasaru gi akibi SSA gi Head of Office Engineering Wing Sanatombi Basaspati mayumna phongdorakpada June 3 gi numidang pung 13 ga minute kunrom taba matamda Imphal West District ki Uripok Nepra Menjor mamang lekai da leiba SSA gi Chief Engineer Laishram Sarachandra gi yumda bom langsinduna aki akang pokhan basi yaning de department ki makok thongba official singbu aki akang pokhan duna thabak sufam khang da basi amuk khana tawbiganu karigumba yaning da ba leiraga su wari sanaraga wakhal tamina duna loishana bokhona biu mi kungna leiba mafam oibana karigumba bom pokhai ba duda sokapan yarom labadi laibak thiba oiramgani haiki si khoina hamzariba dharna se Chief Engineer oina khoi departments de lebiriba Tamul Laishram Sarat Chandra Singha address na Sagomal Nepram Menjor mamang lekai da ko masida June gi tang ahum gi numidang gi pung 13 minute kunmuk taba sorakpa si pungpham sida sakhangdaba singna mana bom thamambada natana pokhai hiba si khoina habdi department gi staff singna yam phudi condemn tawi department amagi makok thongba amada smaina aki akhang jungba kanu tawhanba se nungai jade na khoina phongdok sabani aduga masi matung dasu tobiro oi haina khoina thajai Ichawna sokhanduna wana taraba printing press amadi printing amari lenaba singda lengak na mideng changbiduna survey ama tawraga amang ata thokliba sing lengak na mateng pangbiu haina All Manipur Printing Technologists Association Amtagi President Y Samarendra na phongdokre ngasi Uripok Khaidem Laikai da leiba Amtagi office ta pangthokkiba paugi mifamda Samarendra na makha taraduna cyclone Remal na maram oiraga me kunipana madi kumapanda nong leptana subadagi amukta thokhidriba mawongda ichaw thoktuna awaba kaya mayoknaki ichaw aduna maram oiraga Pauna Kaithel Thangal Kaithel Governor Road BT Road Paring Rukmahal Tank Uripok Sagolban Porompat Uripok Nagamapal Wahing Lekai Kabo Lekai Kaisamthong Chingmairong Nagamapal da leiriba printing press amadi printing mari leinaba dukan singi godown sing ising thumjinduna amanga ta thokankhre matam sangna thabak suba yararoi amadi godown sing asida leiriba potlam sing tangkhai hena loba yadana mangle Mamal yamlaba printing press ahum ising manung de leiri amadi numit nini humni ising thumjin khiba maramna machin sing asi amuk semjelaga thabak hauna bohonabada yamlaba senfam changbada natana tha khara thabak subo yadana leiragani haina phongdoki nakal amaromda tha asigi mapanda Imphal East ki manung chana leiba akampata leiba Nilit Seminar Hall da All India Federation Printers New Delhi amadi All Printing Technologists Association Imphal ga khusam naduna Romancing Printing 2024 Empowering Local Printing ki thauram pangthoklagani thauramadu printing press amadi print ka mari lenaba mioi singna sarugya biu haiba pauzil su thamlaki Cyclone Remal namaram moiraga yada sida nong leptana chubadagi Imphal East madi Imphal West ki mafam kayada ching chaw ma mayong naki chaw asida printing press amadi printing amari lenaba dukan sing amadi godown singda angakpa phanglaba amangata thon khri aduga godown sing asida leiriba polam sing tangkhai ama hena amuk lauba yadana pumang mangba adugi firamda leire andaki sing chaw sida printing press ahumdi ngasi phawba machinery pumba ising manungda punthum thumduna leiri asigumba awana taraba matam asida leibaki mari leinaba department singna ning jambi baga loinana printing press amadi mari leinaba kolam sing yomba dukan sing survey to biduna pangba yaba government na pangbinaba nolukchari lagleba tarik 8 sunday numita akam pata leba nelip ki seminar hall da koina romancing print haiba koi program ang khok tawjagani asida koi gi akang ngai mayamna printing e mele na bawa ngangbigani ana masigi function asida koi gi manipur da leidriba press pumna na lakpina ba masigi mifam asina mayamda haijari
Lok Sabha Mikhal lising ani kunmarida Manipur ki oina inner amasung outer parliamentary seat singda mai paklaklaba angomcha bimola koizam amasung Alfred Kangam S Artharbu Maitai Tribe Union MTU na thagatpaga loina na nungaiba phongdorakli MTU na thadoraki chirol amagi matungina angomcha bimola koizam amasung Alfred Kangam S Arthar ani asi lamdamasigi miyam na thajabaga loina na miyamgi hulkhangna thabak tawrakani khanbadagi mihut oina thagalakibani masiga loina na yelhomi sing kanabagi damak maitai bu ST list ta chalhannaba honariba asida saugatli haina phongdokhibagi matungina chunaba thabak tawrakani haibagi thajaba thamli maramaduna miyam da pikiba thajaba adu ngakna hiramasida pukchil sengna thabak tawraktuna maitai bu ST list ta chalhannaba honabiyu haina appeal tawrakli World Environment Day Gamari Lainana Divisional Forest Officer Waikom Romabai gi meeting makada Bisnupur Forest Division BMC's Maibam Chingning Ladyba Club Singamadi Miam Puna Kusamnaduna Maibam Lokpuchingda Uchara Kaya Thakre Uchara Thabaduda Bisnupur Range Forest Officer M Nilamani Amadi Staff Sing Yauna Singtrao Leihau Thaibong Jampra Jam Yongchakna Jingba Uchara Chamayangkai Hena Ibudo Loya Lakpagi Akoibada Thaki Loinana Sasana Chang Chadanaba Sambal Sukake World Environment Day gi palan thauram ga mari lenana ngasi Kakching District ki YTB local de leiba pambaina luchingba UNLF ki Kemta Organization Secretary UNLF ki meeting makhada chaba yaba uhai panba u chara lising ani rom thakre Land Restoration, Desertification and Drought Resilience Haiba Wakalonda Pangthokiba Palan Thauramadu Lubasigi Thaubal District Secretary Likla Ngamba UNLF Brigade 3 gi Commander Major Khanba KCP gi General Secretary Lemba Secretary Organization Loikomba Koijam Maring Village ki Chairman Necha Universal Mothers Organization UMO Thaubal District ki General Secretary O Manoramana Chingba Maruiba Miyoi Kayana Sarugyaki Ngasigi Thauramadu Chaba yaba uhai panba u chara sing yongchak haikru hainau chorfon sing yauna atei makhal kaya gi u chara lising ani rom thaki Thaubal amadi Kakching district ke manung da leiba tongan furup sing nupa nupi sanaroi sing Maira Paibi Club Organization kaya gi mihut sing na sarugyaki thoramaduga mari lenana Lupasi gi Thaubal District Secretary Liklang ambana phongdokibada malim gi oina ingasa gi khal kairakpadagi sabagi chang hengalakpa amadi mahausa gi fibam kairakpadagi thorakliba khudong thiba kaya asidagi kharadang kanbada mateng oinaba ngasigi World Environment Day gi palana sida lupasina sinduna mafam asida u chara kaya thaduna pangthokpani haiki Apun singgah program si jangan soalnya singgah di nanti adu apun ngambil bakar singgah langkah kata kemarin umangkan kita ke coba awan sisi kemarin kan kita ke harus pandang dah kalau pandang ini riba nak apa finishing tu jauh le finishing nang jauh le pun lah kan dah usaha habis pengang thung ni India lengak ka santi gi khudek pina khraba chairman pambaina luchingba Manipur kaidanaba ngakliba UNLF ki tokpa chingda leiba MPA gi meraga loinaba Lanmi Singh amadi wangu gi 80 unit 61 thongju gi unit 28 wangu gi VVF ka kusamnaduna World Environment Day lisingani kunmari palan pangthokre thoramasiga mari leinana merana phongdo kibada uwa haudragadi miyoiba aikoi malemasida matam sangna nungaina hingba yaroi aduna Miyoi bai koina isa hingdaba yade khanbagum uwa singsu hauhandaba yade khanna u chara sing thasi upal sing ngak sinsi haiki u thabagi thoramaduda mera amadi atai rank ki officer kayasu sarugyaduna hidak oina sizinaba uhai panba matam khudingda mana sangduna te leiba urum langba lei satpa makhal kayagi u chara kaya thaki Hauzik pau gi marak thatna aten break amtang lozeri Admission Open Changangai da leiba Imprint Science Academy ki academic session 2024-25 ki class 11 science ki damak ming chananabagi damak form thaba hauzere experience leiraba oza singna takpi tambiduna haukiba chahi singdagi ngasi fauba leptana position holder kaya puthorakli nupa macha amadi nupi macha singgi oiba tongan ba hostel su thamjeri
5.30 CGPA amadi masigi mathakta fangba mahairoi sing direct free admission 7 CGPA amadi masigi mathakta fangba singi oina tongan ba khudong chaba sing su pizari kharadang pallabada installment transport hostel admission fee sing lemna fanghanba akhanaba scholarship piba chahi ani gi oiba lemna NEET G course sing piba asina chingbani hena ko pamarol gidamak pau biu 9362141166 ब्रेक की मतुंग मयाम बुतराम नोकचरी मखादा पाउ पिजरी रेंस्ट फॉरेस्ट ऑफिस कक्चिंग की मीडिंग मखादा कैरक यूनाइटेड डेवलपमेंट ऑर्गेनाइजेशन कैरक वावगाई केंद्र के एमएलए डॉक्टर यू डेवन कैरक वावगाई जिला परिषद अमदी कैरक ग्राम पंचायत न पुन्ना सिंधुना ngasi वर्ल्ड एनवायरनमेंट डे की थौरम पांगथोखरे थौरम की मनुंग चन्ना कैरक सेकमाई विलेज की अकोइबा मफम सिंगदा उ चारा कयासु थाकी थौरम अदुदा कैरक वावगाई जिला परिषद के मेंबर सलाम धनबीर कैरक ग्राम पंचायत के प्रधान ई शांति लैमा कैरक यूनाइटेड डेवलपमेंट ऑर्गेनाइजेशन के प्रेसिडेंट आई चंद्र कुमार अमसुंग सेक्रेटरी एन अचौबो याउना कैरक खुल की खुंजा सिंगसु सरुक याखी वर्ल्ड एनवायरनमेंट डे गमरी लेनना ngasi यूथ फ्रंट सोशल डेवलपमेंट ऑर्गेनाइजेशन थौबाल खेकमन सिंधुना थौबाल निंगथौ लाई लपा की मफम सिंगदा उचार कया थाखरे डीएफओ थौबाल की माइकैदगी पिरखिबा उचार चमंगारोम ऑर्गेनाइजेशन असिगी थौमी सिंगना सिंधुना ngasi लाई लपा असिगी अकोइबा मफम सिंगदा थाखी वर्ल्ड एनवायरनमेंट डे गमरी लेनना महौसा की काइथरकलिबा खलबु ngaktuna thamnaba लोयला स्कूल विष्णुपुर की कैंपस स्कूल असिगी महिरोय अमदी ओजा सिंह ngasi उचारा सिंह थाखरे ngasi थारिबा उचारा सिंह asi डेमोक्रेटिक स्टूडेंट्स अलायंस ऑफ मणिपुर देसामना पिरकपगी दमकता स्कूल की माइकैदगी थागतपा फोंदोरकली अमरोमदा वर्ल्ड एनवायरनमेंट डे थौरम विष्णुपुर डिस्ट्रिक्ट के मनुंग चना लेरिबा तौबुल गवर्नमेंट हाई स्कूल दसु विष्णुपुर फॉरेस्ट डिवीजन ग्रीन ब्रिगेड तौबुल यूथ एंड इको क्लब तौबुल नपुन खुसमनदुना ngasi पांगथोखरे थौरम अदुदा डिविजनल फॉरेस्ट ऑफिसर विष्णुपुर वाइकोम रमाबाई ग्रीन ब्रिगेड तौबुल की फाउंडर ई प्रेमजित तौबुल गवर्नमेंट हाई स्कूल की हेडमास्टर इंचार्ज KH निशिकांता स्कूल पायनियर कमिटी तौबुल गवर्नमेंट हाई स्कूल की मरुओइबा मियोय कयाना सरुक याखी थौरम अदुदा स्कूल असिगी महिरोय सिंगदा करी मरमगिदमक वर्ल्ड एनवायरनमेंट डे पालन पांगथोकलिबनो हाइबगी मतांगदा अवेयरनेस पिदुना स्कूल कैंपसता उचार कयासु थाकी डिविजनल फॉरेस्ट ऑफिसर विष्णुपुर वाइकोम रमाबाईना फोंदोखिबदा एनवायरनमेंट डे ग मरी लेनना ngasi मियामना थाकिबा उचार सिंग असि हिंगनबो होनसी तबुल अमदी इशोक अनि की सरुकता लेरिबा यावालम जाउदा लेरिबा खरसा अमदी लमलकी साउजिक फाबा हातपा तौबिगनु हाइना अपील तौकी नाकलमरोमदा विष्णुपुर फॉरेस्ट डिवीजन की मीटिंग मखादा ngaikong खुलेन अमदी जयपुर खुनौदसु उचार कयासु थाकी मसीगी प्लांटेशन प्रोग्राम असिदा अखोइना छात्र छात्री यांखै मुक्का अखोइ अवेयरनेस तौदना एनवायरनमेंट डे असिबु कमाइना कमदौना पांथोकनी करिगिदमक्ता पांथोइनो हाइबना चिंबा अखोइ ज्ञान तामिनगी अदुगा हाइरिबा मफमसी खतंग नतना विष्णुपुर फॉरेस्ट डिवीजन की मखादा तोंगान तोंगानबा मफम मरीदसु अखोइ वर्ल्ड एनवायरनमेंट डे पांथोकजै सिगी मथक्ता सिविल सोसाइटी ऑर्गेनाइजेशन अमसुंग अदर गवर्नमेंट ऑर्गेनाइजेशन सिंगदसु अखोइ फ्री सीटलिंग एंथोक्तना अराउंड 10,000 सीटलिंग मु हंदकी वर्ल्ड एनवायरनमेंट डे सिगा मरी लेनेना अखोइ डिस्ट्रीब्यूट तौजै डिवीजन असिगी मखादा असी मयाम चंगदना अखोइ एनवायरनमेंट डे सिगा मरी लेनेना थाबिरिबा उ चारा सिंग असिबु हिंगन बिदुना एनवायरनमेंट से कनबदा मतेंग पांगबियु आलेमगी मफम कयादा वर्ल्ड एनवायरनमेंट डे की पालन थौरम पांथोकनबगुम ngasi थौबाल फॉरेस्ट डिवीजन पीस एंड फ्रीडम एकेडमी थौबाल हाउखगा खुसमनदुना थौबाल हाउखा ममांग ग्राउंड पालन असी पांथोकतुना पुन्ना उचार कयासु थाखरे लैंड रिस्टोरेशन डिसर्टिफिकेशन एंड ड्राउट रेसिलियंस हाइब वखलोंदा पांथोकिबा पालन थौरमदुदा DFO थौबाल डॉक्टर L जिसिली RO थौबाल दिनेश चंद्र सलाम पीस एंड फ्रीडम एकेडमी थौबाल की प्रिंसिपल ज्योतिन सलाम अमसुंग फाउंडर कम मैनेजिंग डायरेक्टर SH बिशोजितना सरुक याखी मिलाल
Mitai Irol Iek Loina Silol Apun Baluf Milal Kangleipak Amadi Wakalon Manaba Apunba Wama Kangleipak Anina Kusam Neraga World Environment Dega Marilainana Mantri Pukrida Ladiba Divisional Forest Officer DFO Central Forest Divisional Na U Charasing Piraktuna Nongwaising Forest Renski Sing Chaibi Mathak Amadi Wakalai Machingda Leikidraba Luching Purel Oja Akabagi Leiron Chankiba Mafam Singda Thakre Milal na ngasi thorak pachirol amagi matungina ngasi World Environment Day ga mari leinana u chara thasi umang yokhatsi malem kansi haibagi wakalonda wama amadi milal gi thomi nifu amadi nongmaizing forest range ki staff singna sarugyaduna u chara chamri rom thaki milal gi president khaidem ingo cha amadi wama gi president moirangthem nawkhomba anina luchingki makata na Imphal West ki langol da leikhidraba matam amagi Minister Oibiramba Amadi Chingmi Tammi Anigi Apunbagi Saktam Sagatna Bahona Biramba RV Mingtingi Leiron Chankiba Mafam Dudasu Uchara Singh Thana Basem Saduna Lady Haina Chirolasina Palagli Sahitya Thopanglup Sathaulup Imphal na leptana satharak pathoram singi manung chanba Tentha Khongbal Welfare Association takwaga kusam naraga malemgi mafam kayada pangthok nariba World Environment Day ki thoram ngasi Thobal District ki Tentha Khongbal da leiba multiplex ta pangthokre mausagi khal kannaba hotnaba loop sing da piba award ningombam fairaba award su Tentha Khongbal Welfare Association takwada pungning thogatuna ikai khumnaba utpa oina lanthokre Palan Thoram ki sarukamo oina ayukta hingjaningi aikoi su haiba pandamda Tentha gi mafam kayada u chara sing thaki nungthil gi thoramda Manipur gi saknai raba seisakpa Bovin Konthozamna mahusa gi fibam da seithaba isei sakki Roshan Moirang themna The Importance of World Environment Day amasung saknai raba aiba sarachan thiamna The Role of Writers to Save Environment haiba hiram singda wangangki Ningombam Fairaba Award handak chahi gi oina Tentha Khongbal Welfare Association takwana mahusagi khal kannaba hona riba thabak sing adu da pukning thogatpa amadi ikai khumnaba utpo oina piki award asida shoal citation sale oina lupali sing tara yauri World Environment Day ga mari leinana ngasi lamlong kaithel gi akoibada leiba miyamna lambi gi naketa sathok sasinda akaiba oiroidaba mawongda u chara sing thakre thoramadu YSCCIC Porompat Ayangpali Kurai amadi lamlong kaithel Development Committee ani nakpunna sinduna pangthokibani amaromda lamlong kaithel fauduna chatliba miyoi kayana u chara sing mateng panglakibagidamak thoram sili langliba singi maikaidagisu thagat pafongdoragli World Environment Day ga mari leinana ngasi nongchup Imphal Palem Ima Apun Balup Nimpal na Imphal West District te leidiba masigi masaloishang singda makhal kayagi u chara sing yenthokre Nimpal na thadora kiba chirolamagi matungina ipaipu singna mamangai matamdagi hauduna umang wamang yokhatuna thamlamba wakalongi matungina lamdam masida u marang kaina hauhanduna akoibagi khal ngaktuna thamnaba amadi upal singdagi kannaba lauduna Aikhoige senthok lambi hengat hanabagi wakalonda u chara sing asi yenthokibani hairi World Environment Day gi thauram ngasi Ethno Heritage Council Herikon umang laikanba apun balup ukal amadi Kanglei Indigenous Martial Arts and Cultural Society ki max kya punna sinduna nongmaizing singgi singthakta leiriba sanamahi kiyong da pangthokre Herikon Secretary Publicity and Propaganda SH Risikumar na kuryek piduna thadora chirolamada thauramadu sarukamo ina Herikon gi Vice President K Kiran Kumar K Max ki President N Ajit Kumar amadi ukal gi Secretary Publicity TH Ratan Kumar na luchingduna sanamahi kiyong gi akoiba mafam singda u chara sing thaki nubedasi palan tawbaga loinana ngasidagi hauraga u thabagi thauramasi thabum amachupna umang laigi laisang sing amadi puwari ga sagonariba mafam singda pangthokani hairi Paring naina pangthok tuna lakpagi manung chenna ngasi Nature Club Haureibi Imphal West ki thaumi singna
World Environment Day ga mari leinana handaki ichaw asidagi chentharaktuna haureivigi mafam singda chaithoktuna leiba plastic ke polam sing khomjinduna ningthina loishinkre masida natana haureibi fauduna cheliba Imphal turel gi torban dagisu plastic ke phatta hauthi polam sing khomjin baga loinana amora kai polam sing Samurau Municipal Council gi matenga loinana mafam chabada thamki Tamenglong headquarter dasu World Environment Day gi thauram haukiba June amadagi ngasi June manga fauba chathaduna lakli Thauramadu Rainforest Club Tamenglong amadi Tamenglong Forest Division and Directorate of Environment and Climate Change anina khusam naduna pangthoklakibani thauram gi manungda Tamenglong gi tongan mafam singda BMC Dailong Village amadi ward singi mating lauduna uchara sing thawagi thabak chathaduna lakli cheragasida Christian Model English Higher Secondary School Tamenglong gi mahairoi staff sing amadi board member sing nasu World Environment Day 2024 gi thauram ga mari leinana upambi kaya school campus manungda thakre Emmanuel Theological Seminary ITS community nasu thauramasiga mari leinana ITS campus singdagi medical gate fauba sit sengba tawduna luna nana thamke Liangmai Naga Katimai Ruangdi Manipur LNK RM nasu ngasi World Environment Day gi thauram tamai gi tongan ba CSO singa khusam naduna land restoration desertification and drought resilience haiba wakhalonda tamai headquarter da nupi angang amadi mahairo yauna miyoi chatrukrom henbana sarugyaduna pangthokre thauramadu resource person oidiba Inok Newmaina forest amadi lamlaki sa sing leibagi maru oiba amadi miyoi basing da piriba kana basing gi matang da wangangki Liangna school gi principal na miyoi bagi punsida life cycle asina karamna environment kamari leinai haibagi maramda miyam da khanganki thauramadu tinkiba miyoi singna punna u chara lising ani henba thaduna mafam aduma tampumbada sanghanduna lehansi haina fongdoknaki Chandel District asu World Environment Day thauram tribe taramathoigi luchingba singda u chara sing engthoktuna pangthokre chahi asigi oina land restoration staff desertification and drought resilience haiba wakhalonda amadi our land our future haiba slogan galoinana Maha Union Higher Secondary School Jafau Chandel Naga People's Organization CNPO amadi Chandel Forest Division anina punna sinduna pangthoki ngasigi thauramadu CNPO gi Makhada leiba tongan ba tribe taramathoigi luchingba singda uchara sing sinaduna makhoibu hauhannaba amadi khul singnasu akoibagi saktam kanbada sarugyamina haibagi wasak lominaki ngasigi thauramda tinkiba miyoi khudingmakna akoibagi saktam kanbada khun singna khunja singa punna masa gi forest sing ngakpinaba appeal tawki Manipur State Bharat Scouts and Guides MSBSG Nasinduna ngasi State Training Center Langol Game Village Zone 1 da World Environment Day gi thauram pangthokre thauramadu Manipur State Bharat Scouts and Guidelines ki State Safe Commissioner M Sushil Kumar retired IPS Sarang Them Manaubi amasung MSBSG gi Vice President L Prameshwar na luchingduna State Training Center Langol yauna akoiba mafam singda uchara sing thaki World Environment Day gi thauram ga mari leinana thanga dasu karo sambhav amadi Ideal School thanga anina khusamnaduna Ideal School thanga da EUS ki matang da awareness program ama pangthokre hairi school asigi mahairoi singda EUS ki matang da expert singna wangangki World Environment Day ga mari leinana Forest Department Kakching District ka khusamnaduna khulngakpa singnasu Kakching District ki tokpa chingda uchara thabagi program ama pangthokki Relief Committee Jenims Joint Action Coordination Committee Laidiking Bamlaikai Organization for Socio-Economic Development Laidiking Bamlaikai amadi Chief Medical Officer Imphal Isa Kusamnaraga Laidiking Bam Makha Laikai da Nomagi Oiba Free Medical Camp ama pangthokre ngasigi medical camp adu handaki ising ichaw aduna hauzik fauba ising thumjinduna leiriba mafam sing Nagaram Laifam Kunau Lighting Bam Laikai de Ladiba, Miyoi Sing Amadi, Lamlong Tongkong, Amasung Youth Hostel Relief Camp de Ladiba, Miyoi Singna, Medical Campus de Lactuna Layanki.
Haukiba Megi Tang Mangada Sitkiba Akan Manong Lay Nushit Kakonaba Len Takibada Yum Kaya Amangata Tokibaga Loinana Miyoi Karasu Lakidaba Yauki Awabataraba Singda Mating Pangboina MK Group of Private Limited Companies ki Chairman Amadi Founder Oiriba Korau Hanba Waikomna Tin Amadi China Thaknaba Polam Sing Ngasi Yen Tokre Ngasi gi Yum Kup Nabatin Tengbang Bagi Thoramaduda All India Radio Regional News Unit Imphal gi News Editor Thokchom Jogendrajit Jem Public School Paurabi ki Principal Wahengbam Jenmenjoina Sarukyaki Haukiba Megi Tang Kunmapandagi Hauduna West Bengal gi Kolkata da Leiba Academy of Fine Arts ki New South Gallery da Chatharakpa Group Art Exhibition ki Thoram ngasi loishinkre Voice of Color and Strokes haiba wakhalon da pangthokiba saknaraba artist Tapan Kumar Das na haudokiba art exhibition asida Manipur gi artist kuntrana yekpalai marfu nithoi utki Directorate of Veterinary and Animal Husbandry Services Manipurna Manipuri Pony Society ko kusam naraga no mogyoiba health check-up ki thoram ama ngasi Manipuri Pony Breeding Farm Lamphel Patta pangthokre Manipur Horse Riding and Polo Association MHRPA Manipur Equestrian Association amasung Manipuri Pony Society na mamang thadagi senaduna lakpa Sagol Singh Veterinary and Animal Husbandry Services Manipur gi Dr. Singh amadi staff Singh nalaying ba amadi asogapan yawa Singh first set piki Sagol Mapu Singapore na karam na kudaki oina first set amasung karam bahidak thagadagi haiba pautak piduna department ke akhangai singna serugyakiba singbu wakhal tahanki masida natana tangai fadaba kudaki oiba kanagadaba hidak sing department na Sagol Mapu Singh da piki Department के माइकई दगी MHRPA की President H Dilipta Sagol Singh the season agada bahidak Singh supiki Imphal East District Amateur Boxing Association Sinduna Kuman Lampak Boxing Arena da Chathakiba District Level Boxing Championship listing ani kunmari State asida ising ichaw na maram moiraga matam khare lepluraba matung makha tana championship adu lakliba me taruk tagi lemhoriba bout sing makha chatharagani haina Imphal East District Association asigi Secretary General Y Chingkai Hunbana thadorakpa chirola mana khangalagli District Sports Association DSA Kakching Nasinduna ngarang dagi hauduna Kakching DSA ground da kunmathoirak suba Ketrimayum Lehau Devi Memorial Super Division Football League 2024 gi ahoba match ta YWU Kakching Mai Pakre team nipa na saru gyaraga chathariba Super Division League asigi ahanwa league match ta YWU Kakching na LMLCC langmaidong bu panjal ani amada maithiba piki match aduda Mai Pakraba YWU team maikaidagi chankhiba panjal ani adu kelan ngombana kunithoi amadi kunthanithoi suba minute chanba ngamki loinana match aduda maithiba nangkraba LMLCC team Maikaidagi Chankhiba amata ngairaba panjaladuna E Avinasna kuntramathoi suba minute chankhibani Taramathoi suba Asangbam Lakhiton Memorial Mix Kang Tournament 2024 gi ngasi sanakhiba match ta Maitai Inat Thaugal Loop MITL na SAYC B bu maithiba pikre District Kang Association Jiribam na sinduna me thagi tang kulumdoi dagi hauduna Jiribam gi Babupara da leiba Lamlen Community Hall Kangsangda chatharakliba Kang Tournament asida Sorok Ating B Youth Club SAYC B amadi Maitai Ina Thaugal Loop MITL anina sanakhibada SAYC B na tos ngamduna Kang kapa hauki MITL na SAYC B bu panjal mapan Checkfai ani amasung panjal taluk checkfai ani da maithiba piki hayeng SAYCA amasung LECB Babupara team ani na sanaragani tournament aduda team nipa na sarukyari Pandit Dindayal Upadhyay Ningsing Ahanba International Invitation Masters Athletics Association Bharat Championship lising ani kunmarida India gi mahut sinduna sanariba Manipur gi athlete tarukna ngasi ahobo numita sanagi medal taruk amadi lupa gi medal ahum punna
medal 8 fangba ngamkhre. Uttar Pradesh ki Masters Athletic Association silaga ngasidagi hauraga tha asigi taret fawba numit humni chupna Uttar Pradesh te leiba Ayodhya gi Dr. Bhimrao Ambedkar International Sports Stadium Dabha Semar da chathariba championship asida Manipur dagi chahi humdra mathakida long jump amadi shot put event anida Letpu komna sanagi medal ani aduga chahi nifu manga mathaki kilometer manga gi walk eventa N Brazamani chahi yangkai manga mathaki 200 meter race ta L Asakumar chahi nifu manga mathaki chani 200 meter race ta S Kumar amadi chahi nifu mathaki 200 meter race ta I Umana mathang sitna sanagi medal amamam supangki loinana chahi marifu manga mathaki long jump eventa K Ivohal chahi yangkai mathaki shot put eventa S Mai Paksana amadi chahi nifu mathaki TH Asalatana mathang sitna lupagi medal amamam fangmangamki India ki Master Athletics team adu L Asakumar Singh na team coach amadi CH Ranjit na team manager oina luchingdibani All India Football Federation AIFFK Assistant General Secretary Loinana Competition Director Oiramba Anil Kamat na ngarang Delhi da masagi anaba amana maramoiduna laikidabada All Manipur Football Association Amphagi maikai awaba fongdorakli Amphagi General Secretary L Jyotirmoy Royna Thadoraki Cherolamada masagi chahi humdra suraba Anil Kamat na hinglingai matamda chaurakna chahi kun mangarom AIFF kidamak chawkha thaurangi thabak sing tauramki Anil Goagi Chinchinim Khunggangdagini ngasi fawbada mahakna awangba thakki footballer kaya puthoklamki mahakna ngalingai matamdagi hauna CRC Chinchinim amasung Salchet Football Clubs kisu official oiramki loinana Goa Football Association kisu Joint Secretary amadi association asigi former executive committee member oinasu thaupuramki Housing amuk state asida ngasigi oikiba ayinga sagi paw amuk bizari ICAR Regional Center Lamphel Patagi Fangba report ki matungina state asida ngasi khwaidagi sabagi chang Celsius degree kuntra oiki aduga khwaidagi ingbagi changna Celsius degree 12.5 nushit yawbai sing manilgi changna ayukta chada chama aduga numidang wairamdana chada homdra homdoi oiki ngasigi oina state asida nong chukide Housing aroibada maroiba paw sing amuka hanapizari Center da kanana lengak semgadagi haibagi matangda BJP amasung Congress na makoy-makoy lalong chathari Narendra Modi na ahumlak subo oina PM oiraba yana leire Democracy sat palibak ta hingsagi mafam leite nongmay amadi sel na niyambu leibang amdoy haina hanagi CLP gi leader Okram Ibobi na fongdokre Taranipan suba Lok Sabha election na may paklaba ang Ngomcha Bimolakoy Jam amasung Alfred Arthur da Chief Minister N. Biren na thagat na pongdorakli. Miyam gi thabak tawbana sengbo politics ni haiba thazaduna mikhal thengna kibada sagat pikiba miyam gi thazaba manghaloi haina Maheshwar Khamauzam na fongdokre. Amasung ngasi malem pumbada pangthok na bagong Manipur da sumafam kayada ultrada thaduna World Environment Day gi thawram pangthokre Matang asida bulletin asi loishinjare Manipur miyam gi punsida khwaidagi hena maruoiba state asigi lebak asigi amadi malem gi oiba I pausing gidamak SKTV News pamideng taduna lebiu madugi damak Google Play Store da sangbiduna SKTV Manipur Gap download tawbiu amadi selamata tingdana SKTV gi news amadi atay channel singing view natragana SKTV gi website skyic.in da changbiraga website asimaktada ROTT haiba option da click tawbiraga mideng tabiu amadi aikhogi social media handles sing da join tawbiduna Kudaki oiba I pausing lobiu umna magpu amuka hana merina oinamna kurumjari